Mayambo ahanba maktada kanglele pungori channel gi makedagi bisok khoirakpamna taram noksari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda choikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adomadom na like amadi subscribe share to biram haiduna hajari subscribe to matamda bell icon su on to biram mathangi wari thaglapa matamda adomadom gi phone da phangna bagi damakta adu de wari se hongna ba toksaraki matamado ningtham tha gi matamni aisu sarkar gi thabak ama tawrubanina office athok sinsi aigi gari masada du maksalami aisu ningtham tha gi matam aduda incredible gi marak aduda gari se phawra gadam thorakpani numit ado laisin ka hena thaba habado rami aisu office se khranga na halake haidana tawbani adubu farak am ita tai aina yumda halakpa kanduda aiko laika gi mangpham leiriba maike somda kana gumba misak amana laisil gi marak aduda lepaga lehobado aisu urai aisu kari gumba amata khanba tawda adum gari ado thauduna lakle hojiki du bukanano mapani pan thokli basala tawbada boy khoi gi laika gi mangpham asi masida sariba waiting set asida laika gi pakham masa sing yu khara thakpagi makhoisu adum leiba yawi makhoi oiram kani haidana ise kaya thausa dabida gari do tumak thauduna lakle aina yumda yauraba kanda aigi sase khara ingle haidana aigi nupida sum nairami tabra ising do khara salo khongkura se khara samthoklaga ai mai phuda mutang mai tektragadi isasi ingbana loirani haidana aigi nupida haikre aigi nupinasu hoi tawragi aigi isa nupadasu ai lakle haidana parap sensilai baba sapol ai rakpra haidana ingonda hanglai aina su isa gi tamaktani haidana chocolate ama laiduna porakpani aini isa da sumnapi se pupu ka gyan ta na phamaga pulap saminarudo isa nupadasu yamna harauta yamna asapot ado pairaba kanda baba gi manak tamna parap sangkri baba na hirai nupa masa karino da ngasidi ama thengida baba ngasido meeting ama tawsi haidana office hour loiraba matungda aikoi se khara tawrakpani aduda matam ase khara thengkhre imadi kadai de laikhrage nasanupiga kadai waidano makhoi su mamang lairaka sida phi sabagi lang khara hangoni haidana sakhibani asum tawtana nge haktang lairaba matungda isu ising adu sare khongkhu samtho uraw haidana igi nupina kaurakle aisu khongkhu sing adu samthokle aduga maipu amada mai teklaba kanda ise parap sanglai saksang da laina igi nupida ina sumna hai aina hoje halakpada laikai gi naha sing oi kadoribra mangpham thangba maike somda makhoi amakhak leibagum uhawi atai di kaya thudona leibu uramde I kariwanu hasibo asuk jamna lesin thakraba ingkraba kansida laikai gi mathong maram sadaba naha masa singasi mangpham thangba maike somda nisa pusa sadana thaktana sadana yamna tawbani makhoi oiramgani pharisi ngasidi yamna thengai se karigino yada tawribanida meeting ama sinjilaktana manager aduna aikhoi loina nupa staff tagi nupi staff tagi loina thenglei aduna ngasi khaktang di thenglakpani nahangkhai ga yengurabadi asidi khara thenglei aigi nupi ga wari sana na sagadu suloisilakle sak sanabani hadana ima hoi singaire ima hoi laklaba kandu da saising adu thiraba matungda aikhoi se saising adu sathokle asum tawdana mathangi numit asida mangpham maya do hek yoraklaba kan aino office satpagi thorakpa kanduda isa se kari kumba kharadi tawrami ngarang ukiba kaya sing aduna ise mangpham thangba maike somda maya se hepelaisin duna yenglui aina ngarang ukibado wakhal nara natragana mangpham thangba maike somda laikai gi angang singsi leiribra mi waram kanida haidana ise wakhal da kari kumba amata tawda gari edo dum thawraga lakli numito soisi kari edo thawna office yokiba khangaude office ki matam loiraduna isi yumda halaklaba kanduda laikai ki mangpham ase lanthokduna satkani khanbada aigi sada kitang hainadabadi phawi adubu satabadi yade aina asum thauduna lakpaduda laikai si sumai pumam hektam mami laikai si mai amada laktabra
ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯗꯗꯤ ꯃꯩ ꯂꯥꯛꯍꯧꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯅ ꯃꯩ ꯑꯃꯠꯇ ꯂꯥꯛꯇꯕ꯭ꯔꯥ ꯂꯩꯆꯤꯜꯁꯤꯁꯨ ꯄꯨꯡꯊꯥ ꯍꯦꯛꯇ ꯊꯥꯕꯅꯤꯅ ꯒꯥꯔꯤꯁꯤ ꯊꯧꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯇꯞꯅ ꯊꯧꯒꯗꯧꯔꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯩꯅ ꯂꯥꯛꯂꯕ ꯀꯥꯟꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯣ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯀꯣꯌꯦꯠ ꯌꯦꯠꯂꯒ ꯂꯩꯁꯤꯟꯈꯤꯕꯗꯣ ꯑꯩꯁꯨ ꯎꯍꯧꯔꯤ ꯑꯗꯨꯝ ꯍꯦꯛ ꯎꯍꯧꯕꯗꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯁꯤ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯊꯤꯛꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯗꯣ ꯃꯗꯨ ꯍꯦꯛ ꯎꯔꯛꯄ ꯀꯥꯟꯗꯨꯗ ꯑꯀꯤꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯈꯤꯗ꯭ꯔꯦ ꯒꯥꯔꯤꯗꯣ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯊꯥꯟꯗꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯌꯦꯡꯂꯝꯃꯤ ꯑꯗꯨꯝꯅ ꯌꯦꯡꯂꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯝꯅ ꯌꯦꯡꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯪꯐꯝꯒꯤ ꯅꯥꯀꯜ ꯊꯪꯕꯔꯣꯝꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯇꯨꯔꯦꯜ ꯑꯗꯣ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯣꯡꯅ ꯈꯨꯠꯅ ꯀꯥꯎꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯇꯧꯒꯨꯝꯅ ꯏꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯕ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯏꯁ ꯃꯇꯥ ꯑꯃꯅꯤꯅ ꯁꯤꯗꯤ ꯑꯩ ꯈꯔ ꯊꯨꯅ ꯍꯜꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯒꯥꯔꯤ ꯑꯗꯣ ꯈꯔ ꯌꯥꯡꯅ ꯊꯧꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯤ ꯇꯧꯕꯇꯕꯨ ꯂꯝꯕꯤ ꯑꯁꯤ ꯈꯔ ꯊꯣꯏꯗꯣꯛꯅ ꯐꯕꯃꯛꯇꯤ ꯑꯣꯏꯗꯦ ꯂꯝꯕꯤ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯂꯩꯆꯤꯜꯅ ꯄꯨꯡꯊꯥ ꯊꯥꯔꯤꯕꯗꯨꯒ ꯒꯥꯔꯤꯗꯣ ꯈꯔ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯅ ꯁꯥꯏꯠ ꯒ꯭ꯂꯥꯁꯇ ꯌꯦꯡꯂꯨꯕ ꯀꯥꯟꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯂꯤꯕꯗꯣ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯊꯧꯕꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯑꯩꯁꯤ ꯎꯔꯛꯂꯤ ꯑꯗꯨꯝꯅ ꯎꯔꯛꯂꯕ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯔ ꯃꯈꯩꯗꯤ ꯏꯁꯥꯁꯤ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯑꯗꯨꯕꯨ ꯇꯨꯡ ꯊꯪꯕꯗ ꯂꯥꯛꯂꯤꯕ ꯃꯤꯇꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯂꯨꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯊꯧꯔꯛꯂꯕ ꯀꯥꯟꯗꯨꯗ ꯎꯐꯨꯜ ꯃꯌꯥꯝ ꯑꯃ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯤꯇꯝꯒꯨꯝꯅ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯀꯤꯕ ꯌꯥꯝꯅ ꯐꯥꯎꯔꯛꯂꯗꯨꯅ ꯒꯥꯔꯤꯗꯣ ꯈꯔ ꯀꯟꯇꯛꯅ ꯊꯧꯔꯛꯂꯤ ꯒꯥꯔꯤꯗꯣ ꯈꯔ ꯀꯟꯅ ꯊꯧꯔꯛꯂꯕ ꯀꯥꯟꯗꯨꯗ ꯑꯩꯁꯤ ꯌꯨꯝꯗ ꯌꯧꯔꯛꯂꯤ ꯌꯨꯝꯗ ꯌꯧꯕꯗꯨꯗ ꯑꯩꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯒꯥꯔꯤ ꯑꯗꯣ ꯁꯪꯒꯣꯏ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯄꯔꯞ ꯏꯟꯁꯤꯜꯂꯝꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯇꯝꯅ ꯄꯔꯞ ꯆꯪꯂꯛꯏ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯏ ꯑꯩꯁꯨ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯍꯥꯟꯃꯨꯛꯁꯨ ꯍꯦꯛꯇ ꯎꯏ ꯃꯤꯠꯇ ꯄꯨꯡꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯔꯦ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯚꯥꯞꯄꯨ ꯑꯣꯏꯕꯨ ꯑꯣꯏꯔꯨꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯁꯅꯥꯇꯣꯝꯕꯁꯤ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯣꯏꯅꯁꯨ ꯇꯧꯏ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯀꯣꯌꯦꯠ ꯑꯃ ꯇꯧꯔꯒ ꯁꯠ ꯂꯥꯎꯅ ꯆꯪꯁꯤꯟꯈꯤꯕꯗꯣ ꯑꯩꯗꯤ ꯃꯥ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯌꯥꯝꯅ ꯆꯤꯡꯅꯩ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯃꯥꯁꯦ ꯈꯔ ꯍꯥꯏꯅꯕ ꯃꯥꯜꯂꯤ ꯑꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨ ꯅꯍꯥꯟꯃꯨꯛꯁꯨ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗ ꯄꯪꯎꯗ ꯎꯔꯤꯕꯗꯨꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯦ ꯃꯍꯥꯛ ꯃꯥꯜꯂꯤ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯩ ꯑꯃꯨꯛꯇꯪ ꯑꯣꯛꯊꯣꯛꯀꯦ ꯍꯥꯏꯗꯅ ꯃꯩ ꯑꯗꯨ ꯑꯣꯛꯊꯣꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗꯨꯗ ꯌꯨꯝꯊꯪꯅꯔꯤꯕ ꯏꯄꯜ ꯍꯣꯏꯅꯁꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯝꯅ ꯀꯤ ꯃꯪꯐꯝ ꯊꯪꯕ ꯅꯥꯀꯜ ꯑꯁꯣꯝꯗ ꯃꯤꯅꯁꯨ ꯈꯔ ꯆꯤꯕꯣꯟ ꯉꯥꯡꯅꯩ ꯃꯤ 4-5 ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯅ ꯏꯄꯜꯅꯁꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯨꯟꯗꯣꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯑꯍꯜ ꯑꯃ ꯁꯤꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯏꯄꯜꯅ ꯉꯔꯥꯡꯒꯤ ꯁꯞꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯇꯧꯋꯦ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯅ ꯏꯄꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯏꯄꯜ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯔꯒ ꯁꯤꯒꯤ ꯁꯞꯇ꯭ꯔꯁꯦ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯤꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯇꯧꯕꯁꯨ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯃꯤ ꯁꯤꯔꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯗ ꯃꯤ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯃꯪꯐꯝ ꯑꯁꯤꯗ ꯄꯨꯡ ꯊꯤꯟꯕ ꯈꯣꯠꯄ ꯑꯃ ꯇꯥꯔꯛꯂꯕꯗꯤ ꯂꯩꯀꯥꯏꯁꯦ ꯈꯔ ꯃꯈꯩꯗꯤ ꯃꯤꯁꯤ ꯃꯤꯅꯥꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯤꯒꯟꯕꯅꯤ ꯅꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯨ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯁꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯔꯛꯇꯕꯅꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯃꯁꯤꯒꯤ ꯃꯥꯏꯕ ꯁꯅꯥꯇꯣꯝꯕꯁꯤ ꯍꯩꯇꯕ꯭ꯔꯥꯁꯨ ꯍꯩ ꯍꯩꯔꯕ꯭ꯔꯥꯁꯨ ꯍꯩꯇꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕ ꯑꯍꯜ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯏꯄꯜ ꯁꯤꯕꯨ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯍꯩꯕ꯭ꯔꯣ ꯌꯥꯝꯅ ꯍꯩꯈ꯭ꯔꯕ ꯃꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯅꯄꯨ ꯍꯣꯏꯗꯣ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯍꯩ ꯍꯥꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯅ ꯇꯝꯁꯤꯜꯂꯨꯔꯤꯕ ꯃꯍꯩ ꯑꯗꯣ ꯃꯗꯨꯒꯤ ꯃꯍꯩꯅꯅꯤ ꯍꯥꯏ ꯈꯪꯗ꯭ꯔꯦ ꯅꯪ ꯉꯁꯤ ꯁꯨꯇꯤ ꯂꯩꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯏꯄꯜꯗ ꯂꯩ ꯍꯥꯏꯗꯅ ꯈꯨꯝꯃꯤ ꯐꯔꯦ ꯂꯩꯔꯒꯗꯤ ꯉꯥꯏꯍꯥꯛ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯔꯨꯁꯤꯗꯅ ꯑꯩꯁꯨ ꯍꯣꯏ ꯌꯥꯏ ꯏꯄꯜ ꯍꯥꯏꯗꯅ ꯑꯩꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯁꯦꯠꯆꯤꯜꯂꯝꯃꯤ ꯉꯛꯁꯝꯗ ꯈꯨꯗꯩ ꯑꯃ ꯌꯥꯜꯂꯕ ꯀꯥꯟ ꯏꯄꯜꯒ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ
Laikagi imanaba Raju sumahaksu lakli. Imanaba Rajuna, "As, nauba, nang laabo?" "Hoi bhai lai." "Ado Raju, noidi mangpham maya nakpanina ngarang ahing si kari-karino khara saptra tawi hai. Nang butabro?" Imanaba Rajuna, "Ish, ibo, ngarang ahing numitumadi tumpham chafam ga amata khangbaja nati. Mangpham thangba maike somda pung gortan aduga kamna launaba makhol sing asina nakong asi minslaga khangi haibado madugi thak tu phau yawi bungo asum tawdana ahlado poloi khre ai khoisu poloi boloi siladuna ture laduda sup lupaga karai ai su hana gi matawgum no office ado adum chatlami tabudabu hana saliba office ado aina halakpa matam maduga hairagadi khara makhadi ngan halaklei handakti namit tarum tawrakpa kanduda halakpani aduna kari thoibono haibado idea mata khangdre tawbadabu imanaba Rajuna pau tamrakpa kanda mangphamayada leiruba makhoidi ahing khudingi tumpham japam amata khangdre hana tawramdaba kayasing loina tawba horakle haidana hairaklami ipalna mamang thakta haikibado laikai sida hana tawramdaba kaya laikagi mangpham asida ahing khudingi mikap amakhol taraklabadi karigumba kharadi laikai sida series naina haibadi misimina sithokani haidana haikibado madumak thoklei laikai sida hanadagi asonana leiba makhoi mari manga mathang manau naina hapta khudingi siba horaklami adumna sirakpa kaya sing adu dai khoi maya masi kibana yadre is kari matongnoda handak marak asim simina yamna kongkhalakli aisu office matam yaudana seba tawba yaudaba suma yawi adubu no monumit amadi aisi saksana sana baba da sumna hai baba handang marak laikai sida tawrakliba maya masibu masi kari no khara khana banadi pharoidro aisu khalibani aduda laikai si ahlama su palibanina ahlaman singda khara tanaraga yengthoktabadi yararoi baba hajabagi wani aigi wakhaldadi singnaba kaya maruma mana pik thalli nangna kari singnariba mai pasana tomba sedi amna singnai namuk sumagi mitaman ba mai no pisalakpada mangpham thangba mai ke somdo ko yelaga phalawna sangki nangna singnaribado madu oiramba su yai khangdre bunga toribasi hana dagi su khara mak lairakpa mini aduna aikhoi khara section sajina satabadi yade laika ki miyam singa sina hainaba matamda ama matheng chatpada laika ki mangpham asilan tholan sin tawbada karigumba mitam khara mangpham mathak asida musin muba makhai lai haidana wa lawba hongnaraklei aisu nongma amadi thengnaw haidana laibakta tamlaba male office halakpa kan sida matam ado khara su thengle laikai na ngangnari basiga numi pu hek tarabadi kana gumba amata su thongnadi as onthongna tangkreda chik pa haibado he oida hanadi mi kaya maromama marang laglamba laikai si pungsi htas ida khuntak lansibaga sab hek manaida haidana gari do isu thauraga lakpani aikhoi gi laikai gi lambia se kaya thodona phaba oida badida gari du su tamna thauduna lakle saurakna pungado taruk makhai muktarak labakani ningtham thagi matam oibanina taruk makhai haiba se khara makhai su thengle aisu gari do adom madum thauraga laklaba kanduda laikai se khara lansilakpa horakpa kanduda aigi gari asi yarakhidre as onthokna pharak takreda ikui kuidringai da servicing ase amuk chalurabani thoiba thodok mayam sing asiga illaka sakadoribasi aidi onthokna tankreda haidana isi gari do adum illaka lakli gari do in action da swasumna solli as mai swasingba amata paidaba onthokna lukreda phare nupa masane dum illaga salagi marak asida start hoba yabra yenglagi haidana gari do isodum illaga lakli tawbadabu gari do start hawa haiba yakhidre numitumadi aisu kari matawno haidana gari do dum illaga lakli asum laklaba kanduda laikai gi mangpham thangba maike somde yausilakle aisu wakhalda de khitang di singnai tawbadabu ai di kari gumba amata su hanna yengdana gari do dum illaga lakli aina sum lakpa kanduda mangpham thangba maike somda mi mari manga tawduna murum sonbagi matawgumna wa kharang angna duna murum sonbagumna ise taba horakle adubu aina tarakliba khonjela do aina khanjamba matamda isada sumna khalle
Soidre, ai ngasi gi numisimadi yum yauba ngamdana aigi saase karigumba kharadi thoklaba yai. Haidana wakhalda khanduna lairingai serak aduda murum sonbagi makolsing ado mangpham thangba mathak adomdagi phangphal launa songthan naraktuna aigi tong thangba saruk asomda kanagumba kharana murum sonduna mu inarai. Makhola do taba kanduda aigi saase kibana yadre. Karidasu ilamba singado aigi saase apha punabagumna karigumba amana phaba pumbagumna ise tawba horakle. Matawaduda aigi saase kibana yaraktre. Aibu tunglai thoktuna muktang di yengsira. Gari gi break ki mangala sina su upa yaida. Haidana ise maya do tung thangba mai ke somda maya se tapna lai thoktuna yeklupa kanduda miyoi khara musin muba makai masang masa somata khangdaba makai mi amagi mitam singda makhoi mari manga do ai tamna yamna munna yengduna lairambado ai su kibana yaraktre. Ningtham thagi thakthaba lesil marak aduda adum hek tawrambaduda aigi saasi kibana yaraktabaduda ikhang khangawdana karido yamna yangna induna lakhi. Tawbada putung thangba sarukta lakli badusu aina laidana yengbada makhoi mari manga dusu inarpagumna tawrai. Ai su isaasi kibe mandana yamna kana lauraga adum selakpani. Aina lauraga selakpa kanduda imanaba Raju hoigi makhoi ki thongkal mapa yorakpa kanduda aigi saase thongkal aduda karido inthuramle. Aduga Raju hoigi makhoi ki mayum tamna ise senselakle. Aigi khonjal taba kanduda Raju ado thong hangdolakle. Aduga kaidawrage haidana aingonda hanglai. Aisu thokiba wari singada loina tamle. Maduda Rajuna Sorat sing asya muktang loikhraga lai ase matik sana muktang khoram thoktragadi mase pharak onthongna tarak pa haibado oikadari ayam nekta pharak tai ado nang bu halakpada ngai ribro aisu halakpada ngai ri haidana khummi maduda imanaba Rajuna apharisi sakto sida gyan tana saraga yumda gyan tana thimbiragi gari di kadai lehuragi aisu pakhatoi karibo nakoi gi thongkal wada lehuri ai inthuraga thanambani as nang shon thong thokpa Lau gari do insilu sila. Ai di thokpa kire haidana imanaba Raju da hairami. Raju na so pare nang lehoro ai insilak lagi haidana mahakna insilak le. Raju hoja sakado sari aduga Raju ga mama kana ai si thinduna lakle. Numitu da thokiba thodok singado ai ta singna yamna ki. Ngasi makso do makning single. Asum tawdana nongalak lapa kantu da gari do siak tawduna yengbada. Gari do kaya thudona yadabadi oramde. Adubu manak wajuda yasilaktaba mangpham manak wajuda yaraktabado mataw karamna tawraklibano madugi thodokto aisu yamna ngai asum tawdana numittu madi aisu ofisali adubu yamna ngakliba amana laikai gi maiba sana tomba haibado aino office halakpa kanduda mahaki saban chap manaba ama mangpham gi mapado maduda matai thangba lambi ki sidai duda lepaga leirami mahaki saktamakni mangpham gi lambi gi matai thangba saruk adomda lehoribado aisu wa amata ngangdaba makai garido dum chumtringna dum thauduna lakle asum tawdana yumde yauraba kanda aina laikai gi maiba sana tombado mangpham mapada lepaga lehowi haidana aina babada tami maduda babana kaino asibo maiba sana tombadi hojik sire haidana puthoktugi tawna hori maduki pawado hektaba kanduda gi sasi khampre khangle maduda babada aina baba aseng bro haise mani aseng bani hojik sire haidana marang tawna hori kari karam tawraga siribano khangdre nungthil waide tumkhibadagi hagwalaktre haidana mayam ase marang tawna hobani is aidi aina hojik thangnarakpa singaduka aidi mani khandana dum gari ase sumtring chumna thauraga lakli ado babading hak yawroitro aidi bungoi sasi nungaitre ngarang na handagi kok ase sikli tawraga isasi su lok khulai kitang di yawge haidana tawrakpani nang yawthoro horen do mo irujarabadi ai sasi henjilaktana pharak onthokna taba haibado madu oirakadoribani phare baba adudi ai oina satlagi haidana baba gai ka se wari watai sanaduna ai si phiro puri singadu hongdokle imana Raju da phone tawtuna ina nang lakpra haidun hanglami imana Raju sulai haidana mahakna lai ibani se pulap lakminaraba kanduda mai basana tomboi gi makhoi gi yum tamna lakli mai basana tombado mina haina bak matamda
ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝꯍꯥꯛꯅ ꯇꯨꯝꯂꯨꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯅ ꯍꯧꯒꯠꯃꯜꯂꯛꯇꯦ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄ ꯆꯪꯕ ꯃꯇꯝꯗ ꯃꯥꯏꯕ ꯁꯅꯥꯇꯣꯝꯕꯁꯤ ꯁꯣꯔ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯍꯥꯏ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯏꯕ ꯁꯅꯥꯇꯣꯝꯕꯁꯤ ꯁꯤꯔꯦ ꯍꯥꯏꯗꯅ ꯃꯔꯥꯡ ꯇꯧꯅꯔꯤꯕꯁꯤꯅꯤ꯫ ꯏꯃꯥꯟꯅꯕ ꯔꯥꯖꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯚꯥꯏ, ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯥꯏꯕ ꯁꯅꯥꯇꯣꯝꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝꯗ ꯆꯞꯌꯨꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯣ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯂꯥꯎꯁꯤ, ꯋꯥꯁꯣꯏꯗꯣ ꯉꯥꯡꯉꯅꯨ, ꯁꯦꯕꯥ ꯇꯧꯕꯁꯦ ꯈꯔ ꯊꯨꯅ ꯌꯥꯎꯔꯒ ꯍꯜꯂꯛꯂꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯏꯕ ꯁꯅꯥꯇꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯊꯣꯔꯛꯂꯤ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ꯫ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯇꯥꯅ ꯁꯦꯕꯥ ꯇꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯌꯨ ꯈꯔ ꯊꯛꯈꯤꯁꯤ ꯍꯥꯏꯗꯅ ꯌꯨꯁꯤꯡ ꯑꯗꯨ ꯈꯔ ꯊꯛꯅꯔꯤ꯫ ꯏꯃꯥꯟꯅꯕ ꯔꯥꯖꯨꯗꯤ ꯌꯨ ꯑꯁꯦ ꯈꯔ ꯃꯈꯩꯗꯤ ꯄꯥꯝꯃꯤ, ꯑꯩꯗꯤ ꯌꯨꯁꯦ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯒ꯭ꯂꯥꯁ ꯑꯃꯅꯤ ꯊꯛꯂꯒ ꯑꯩꯁꯤ ꯌꯨ ꯊꯛꯄꯗꯣ ꯇꯣꯛꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯔꯥꯖꯨꯗ ꯑꯩꯅ, ꯔꯥꯖꯨ, ꯇꯣꯛꯑꯣꯗ ꯅꯪꯕꯣ꯫ ꯊꯛꯈꯤꯒꯅꯤ, ꯁꯤꯔꯤꯕꯁꯤ ꯃꯥꯏꯕꯅꯤ, ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯈꯔ ꯃꯈꯩꯗꯤ ꯅꯈꯣꯏꯗꯤ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯐꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯪꯐꯝꯒꯤ ꯍꯦꯛ ꯅꯥꯀꯜ ꯊꯪꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯌꯨꯝ ꯑꯁꯤ ꯁꯥꯔꯕꯅꯤꯅ ꯍꯣꯔꯦꯟ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯨ ꯑꯁꯦ ꯈꯔ ꯊꯛꯂꯒ ꯑꯀꯤꯕꯁꯤ ꯐꯥꯖꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯔꯥꯖꯨꯗꯨ ꯌꯨ ꯄꯨꯡꯊꯛꯇ ꯊꯛꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕꯁꯦ ꯑꯩꯈꯣꯏ 10ꯃꯨꯛꯀꯤ ꯆꯥꯡ ꯂꯩꯍꯧꯏ꯫ ꯄꯨꯡ 11:30 ꯇꯥꯁꯤꯜꯂꯛꯂꯕ ꯀꯥꯟꯗꯨꯗ ꯁꯦꯕꯥ ꯇꯧꯕꯁꯦ ꯂꯣꯏꯔꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯃꯪꯐꯝꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯔꯦꯡꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁ꯭ꯔꯣ ꯇꯧꯔꯒ ꯂꯐꯨ ꯃꯅꯥ ꯑꯀꯪꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯌꯨ ꯑꯁꯦ ꯈꯔ ꯉꯥꯎꯅꯕꯅꯤꯅ ꯑꯗꯣꯝ ꯊꯪꯕ ꯅꯥꯀꯜꯗ ꯆꯠꯂꯤꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯑꯃꯠꯇꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗꯦ꯫ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯏꯃꯥꯟꯅꯕ ꯃꯥꯏꯄꯥꯛ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯏ꯫ ꯏꯃꯥꯟꯅꯕ ꯃꯥꯏꯄꯥꯛ ꯑꯁꯤꯅ, ꯔꯥꯃꯥ ꯁꯅꯥꯇꯣꯝꯕ, ꯅꯪꯒꯤ ꯃꯩ ꯊꯥꯕꯅꯤ ꯇꯧꯔꯤꯕꯁꯤ ꯅꯪ ꯇꯝꯅꯔꯛꯀꯅꯨ꯫ ꯁꯦꯕꯥ ꯇꯧꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯁꯦꯕꯥ ꯇꯧꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯁꯔꯨꯛ ꯃꯇꯦꯛ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯁꯤꯗ ꯂꯣꯏꯅ ꯂꯩꯍꯧꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ ꯀꯥꯟꯗꯨꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯉꯁꯥꯏ ꯃꯈꯩꯗꯤ ꯇꯞꯂꯤ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯂꯐꯨꯗꯨꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯒꯗꯛ ꯂꯥꯎꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯐꯨꯗꯨ ꯅꯤꯛꯄ ꯀꯥꯟꯗꯨꯗ ꯏꯃꯥꯟꯅꯕ ꯔꯥꯖꯨꯅ, ꯃꯥꯃ ꯁꯅꯥꯇꯣꯝꯕ, ꯄꯣꯠꯂꯣꯏꯔꯤꯕꯁꯤ ꯃꯥ ꯑꯃꯒꯤ ꯍꯛꯆꯥꯡꯅꯤ, ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯁꯞꯇ꯭ꯔꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯦꯞꯈꯣꯗꯥ꯫ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ ꯀꯥꯟꯗꯨꯗ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯗꯤ ꯌꯨꯁꯦ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯊꯛꯄ ꯑꯣꯏꯗꯦ, ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯧꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯇꯩ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯨ ꯑꯗꯨ ꯂꯣꯏꯅ ꯊꯛꯄꯅꯤꯅ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯍꯦꯛ ꯅꯪꯗꯦ꯫ ꯁꯦꯕꯥ ꯇꯧꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯕ ꯀꯥꯟꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯥꯡꯊꯣꯡ ꯊꯤꯡꯕ ꯃꯥꯏꯕꯒꯤ ꯃꯊꯪꯗ ꯑꯃꯈꯛ ꯂꯩ, ꯑꯍꯜ ꯑꯃ꯫ ꯑꯍꯜ ꯑꯗꯨꯅ ꯃꯥꯡꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯕ ꯀꯥꯟꯗꯨꯗ ꯇꯨꯔꯦꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯩꯈꯣꯏꯁꯤ ꯂꯥꯛꯂꯤ꯫ ꯑꯩꯅ ꯇꯨꯔꯦꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯅꯥꯀꯜ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝꯅ ꯑꯩꯁꯦ ꯁꯥꯎꯝ ꯈꯔꯗꯤ ꯐꯪꯏ꯫ ꯇꯨꯡ ꯏꯊꯪ ꯊꯪꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯨ ꯇꯨꯡ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝꯅ ꯁꯥꯎꯝ ꯈꯔꯗꯤ ꯑꯩꯅ ꯐꯪꯏ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯣꯗ, ꯑꯩꯁꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯔꯥꯖꯨ, ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯏꯔꯨꯖꯔꯛꯀꯦꯗ꯫ ꯑꯁ ꯂꯥꯎꯁꯤ, ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯇꯧꯔꯅꯨ, ꯏꯁꯤꯡꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯨꯞꯄꯒ ꯐꯠ ꯀꯥꯔꯛꯑꯁꯤ꯫ ꯑꯩꯁꯤ ꯏꯃꯥꯟꯅꯕ ꯔꯥꯖꯨꯅ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯤꯡꯂꯕ ꯀꯥꯟꯗꯨꯗ ꯏꯁꯤꯡ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯏꯁꯤꯡ ꯑꯗꯨ ꯁꯠ ꯂꯨꯞꯂꯒ ꯑꯩꯅ ꯀꯥꯔꯛꯂꯕ ꯀꯥꯟꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯐꯤꯃꯨ ꯁꯤꯞꯄ ꯀꯅꯥꯅꯣ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯑꯩꯁꯨ ꯎꯊꯣꯛꯎꯔꯦ꯫ ꯂꯦꯞꯂꯤꯕ ꯃꯤꯇꯝ ꯑꯗꯨꯁꯨ ꯀꯣꯛꯌꯦꯛ ꯂꯣꯏꯅ ꯍꯦꯛꯇ ꯌꯦꯠꯂꯤ꯫ ꯏꯃꯥꯟꯅꯕ ꯔꯥꯖꯨꯗ ꯑꯩꯅ, ꯔꯥꯖꯨ, ꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯨꯔꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯩꯈꯣꯏ 10ꯃꯨꯛꯁꯦ ꯄꯔꯞ ꯀꯥꯈꯠꯅꯔꯛꯂꯤ꯫ ꯔꯥꯖꯨꯅ ꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯑꯁ ꯏꯇꯥꯎ, ꯅꯪꯁꯤ ꯑꯃꯨꯛ ꯈꯥꯏꯔꯒ ꯂꯩꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦꯁꯤ ꯂꯐꯨ ꯃꯔꯛꯇ ꯁꯞꯇ꯭ꯔ ꯇꯧꯔꯤꯕꯗꯨꯁꯨ ꯍꯧꯗꯣꯡꯅ ꯇꯧꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯀꯥꯈꯠꯅꯔꯛꯄ ꯀꯥꯟꯗꯨꯗ ꯇꯨꯔꯦꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯤ 4-5 ꯂꯥꯡꯗꯨꯅ ꯖꯄꯣꯡ ꯖꯄꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯁꯞꯇ꯭ꯔ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯤꯅꯔꯛꯂꯤ꯫ ꯏꯃꯥꯟꯅꯕ ꯔꯥꯖꯨꯁꯨ, ꯀꯩꯅꯣꯗ
ꯍꯧꯖꯤꯛꯇ ꯁꯦꯕꯥ ꯇꯧꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯏꯃꯥꯟꯅꯕ ꯔꯥꯖꯨꯗ ꯑꯩꯅ ꯅꯪꯁꯨ ꯍꯧꯖꯤꯛꯋꯥꯏꯗ ꯈꯪꯂꯛꯂꯕꯔꯥ? ꯏꯃꯥꯟꯅꯕ ꯔꯥꯖꯨꯅ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯈꯔ ꯃꯈꯩꯗꯤ ꯅꯤꯁꯥ ꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯔꯞ ꯍꯟꯅꯔꯁꯤ ꯍꯥꯏꯗꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯏꯃꯥꯟꯅꯕ ꯔꯥꯖꯨꯗꯤ ꯀꯣꯟꯊꯣꯡꯗ ꯂꯩꯍꯧꯔꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯂꯩꯅꯍꯧꯕꯅ ꯂꯣꯏꯅ ꯂꯩꯍꯧꯔꯤ꯫ ꯏꯃꯥꯟꯅꯕ ꯃꯥꯏꯄꯥꯛꯀ ꯑꯩꯒꯁꯦ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯏꯕꯥꯅꯤ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯛꯄ ꯀꯥꯟꯗꯨꯗ ꯇꯨꯡ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯂꯥꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯏꯕꯥꯅꯤꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯇꯧꯕꯗꯕꯨ ꯏꯃꯥꯟꯅꯕ ꯃꯥꯏꯄꯥꯛꯀꯤ ꯀꯣꯟꯊꯣꯡꯗꯣ ꯍꯥꯟꯅ ꯆꯪꯍꯧꯔꯤ꯫ ꯑꯩꯁꯨ ꯀꯣꯟꯊꯣꯡ ꯌꯧꯅꯕꯅꯤ ꯍꯥꯏꯗꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯌꯨꯝꯗ ꯌꯧꯔꯕ ꯀꯥꯟꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯩ ꯑꯗꯨ ꯑꯣꯛꯊꯣꯛꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯇꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯇꯧꯔꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯣꯛꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯏꯕꯒꯤ ꯁꯣꯔꯥꯠ ꯃꯅꯨꯡ ꯑꯗꯨ ꯇꯝꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯀꯥꯏ ꯑꯁꯤ ꯃꯤ ꯑꯃꯠꯇ ꯆꯠꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯁꯣꯔꯥꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯈ꯭ꯔꯕ ꯀꯥꯟꯗꯨꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯣꯐꯤꯁ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫